October 3 bukotuna separation day haina Laothoktouna National Highway 2 da Pung 12 gi shutdown Tougadouri tha asigi ahum bukang pokpida base toba Committee on Tribe and Unity kotuna separation day haina Laothokpaga loinana numit asigi ayu pung 6 tagina nungtil pung Taruk Pawa Pung 12 gi oina National Highway 2 Imphal Dimapur lambi paringda total shutdown tawgani hairi hirama sigi matangda ngarang kotu gi maikidagi ayiba serol ama tholakre serol asida me 3,200 dagi haurakliba kanglup masil gi irang asi Hauzik sahi ahum phazilakadawre haibaga loinana irang asigi teksak hanigi se minister amasung Rajya Sabha gi MP na pugadabani haina su maral sirakle Loinana irang asi tholakpadagi tha khudingi ahum suba numit pu kotuna irang asigi manungda lekhidraba makoigi miyoi singbu thauna phaba amasung nungsiraba masin manaw singni haina ningsing thoram sing pakhoktuna lakli makoina Kuki zogi lambu non tribal group Singna khopjilakpadagi ngakthoknaba honarambani haire Tha asigi ahumda pangthokadoriba separation day ki thoram asina India lengakta Kuki zo furup asi mangzawnana masing yamba maitai furup tagi tongan tare haibasi amuk hana ningsing halagani haibaga loinana thoram asi pangthoklingai manungda lalol itik mahai masing tambagi thabak thoram punamak thingjingani haire AI oiba syllabus Haptuna takpi tambiba matam oire MLATS Biswajet State asigi school education da artificial intelligence AI oiba syllabus Haptuna takpi tambiba ki matam oire Haina thongju kendra gi MLA thongam Biswajet na phongdokre wafam basingara Imphal East kya kampata leiba National Institute of Electronic and Information Technology nale ki kunthatare suba foundation de kamtisas de thoram da phongdokhe bani Thauram maduda Innovate Center for Education IBM gi program lead Dr. Mani Madhunkar Nalit Imphal gi Executive Director Kamdin Professor Yumnam Zayan Tayauna Institute asigi oza amadi mahairoi kayana sarugya khibaga loinana kumja lisingani kunmari kunmanga gi Manipur University gi lauba exam da makok mathang tarakhraba center asigi mahairoi singda certificate amade case award pitunai kai puning thogatke Thauram maduga mari leinana MLA Biswajin na makhata na hai Information Technology gi lamda nomu gi sakhwalak pagaloina AI gi lamda ahenba mijeng thamlakle AI nai khoi miyoi bagi thabak thoram kudimakta yamna chawna ahongba ama pirakliba asida state asisu khumang yangna sangsinba mathau tai nalit na AI tambagi lamda ahenba mijeng thamliba puning thawatningai ni nalit ki mahairoi singna job seeker oibagi mahutta job creator oiduna National Building da sarugyaga da bani haina mahairoi singu puning thawatke amarom da irang asina maram oiraga awabag amadi kudong sa da bakaya ama mayok nariba relief camp sing da lairiba mahairoi singi damakta nalit na akanaba program kaya pakat pagidamakta su mahagna apen phungdokhe Mahairoi sang singi wafambu Manipur lengakna karisu laitana laurakpa mahairoi khunaibu singnabane lup taruk Mahairoi lup tarukna Manipur lengakta matam pumbada haijaduna laklaba wafam sing Manipur lengakna karisu laitana laurakpa haibasi mahairoi khunaibu singnabane haina mahairoi lup taruk MSF Desam KSA su AIMS amadi atopa mahairoi lupna puna thadorakpa cherol amana hairi mahairoi lup sing asina puna khuyek pirun thadorakpa cherol amana hai mahairoi singna ngasigi khunai asida lauriba thaudang asi singthaningai ni malemda chakhotpagi lamda sarugyarna ahongba kaya purakpada mahairoi singya soba wafam mafam ama kale ayet apan aki tujung laitana maningtamna mahairoi sang singda mahai masing tamba haibase Mahairoi singgi hakni mahairoi sang amagi campus da pressure natragana yathang amagi makada mahai masing namduna tamhalabade madugi campus adudagi afaba masak thokpa mahairoi kaidamnungda putokpa ngamloi haukiba sahi kyamagi mamangdagi mahairoi sangi campus da security force tamjinduna mahairoi singi mahai masing tambada akaiba kya pikhibagi wafamsu laikre ngasi phawba school college university ki campus da security force tamjinduna mahai masingda ayat apan piba lepinanaba mahairoi singi pungning wakalda aki akhang leitana Mahai masing tamjage hairuna campus ki union singna sutanga duna lakpa khaknatana mahairoi lup tarukna mahairoi khunai gi damal mahairoi sang amadi hostel singba singda ayat apan pibidana ba hairuna Manipur
Lengakta wafam kaya thamduna lakliba asigi mayokta khangna orakliba phibam asi mahairoi khunaibu singnabani haina lawi mahairoi luptarukna thamjaningba wafamde tungi yumbi orakadauriba mahairoi khunai kansi mahairoi sangda security force thamjinduna mahai masingda ayet apan pibagi thawong asi amuk hana matungna thoganbiganu karigumba mahairoi khunaibu singaduna asigumba luzadaba thawong sing asi thokpa tarabadi luptarukna lumna lawbaga loinana taraina lawrakloi haina Manipur lengakta thamlakle Pimasa amasung angang singge mayokta tamtiba crime tataba singda sibagi cherak pigani President Japarov Nupi amasung angang singge mayokta tamtiba crime tataba mioi singda sibagi cherak pinaba Kyrgyzstan gi miyamna yaba President Sardir Japarov na yatang pikre sai taratare surabi nupi masa ama namjanam theknaduna lekhidabaga mari leinena President Japarov na nupi angang singge mayokta tamtiba crime sing tataba singda sibagi cherak pinaba bil puthokibane nupi masa adu tha asigi kuntaretta sina fangkibani amasung nupi masa adubu hatpada chenaba adu fagatpa ngamle haike haukiba sahi anirom asida Central Asia gi manungda Kyrgyzstan asi nupi angang singge mayokta sathaba crime sing khwaidigi wangba lebak ama oidina lakhibani Presidential Administration na thadurakpa cherol amada nupi amasung nupi masa singbu namjanam thengladuna hatok Piba Singh mathakta sibigi cherak pinaba legislation na wareb laukibani President Japarov ki press secretary na Facebook ta thagalakpa post amada nupi masa ama namjanan theknaduna hatpi khiba asigi pakhum oina President Japarov na tamthina crime tawba singda sibigi cherak pinaba bill adu sawat khibani Press Secretary na makata na phongdokhibada nupi amasung angang singge mayokta crime tawba sing chairak Pidana tokloi haibasi President Japarov ki achetpa firepni Myanmar gi sinmi lising ama chamri hena maram amata pidana thabaktagi tanthorakre Thailand dagi Phachapuri province leiba kal camp electronic ta sinmi oiba Myanmar gi mioi lising amaga chamri ga yangkai farm adudagi maram amata pidana tanthokre haire labor activist singna thamlakpa warol amada Myanmar gi sinmi singa dungarang numidang waram farm aduda sinmi oiba toknaba khangal lakhibaga loinana sinmi sing aduna lamsam oina bad lising therapy na bakhuyek pidrabadi fagani haina su kihan khangan ki haire labor activist singna kalke electronics na Thailand dagi labor law khongaung nare haina maral silakpaga loinana karigumba wafam amata mangjongna na phongdokpa tawdana sinmi singbu thabak toknabagi khuyek pinakhiba asi sinmi singi ranmat pani haike Thailand da leba Myanmar Embassy na sinmi sing asida thengnariba khudongsa daba sing asibu yengsin khibaga loinana thawong asi yaningdabagi wafam phungdokpaga loinana sinmi singi right matpani haike sinmi singa loinana Myanmar Embassy ni na Thailand dage official sing da factory gi staff sing senja thumja taguna sinmi sing asibu tanthoknaba honare haina su maral sibaga loinana factory staff sing gi mathakta logi oiba thabak lakhotkadabani haina su demand tawke Apple Watch Pulse Call Cam Electronic Company da makata na yaw na bagidamakta thabaktagi tanthokraba sinmi sing bat lising tara dagina tara mga fawba pi kibal laikre haina Myanmar Human Rights Alliance Committee na phungdorakre